Campaign for Just and Fair Delimitation JFT na ngasi ahing dongyai Manipur pumbada kaukiba pungnifuga nipan general strike ki mami Bishnupur district tasu chawna tare general strike asina Bishnupur district ke maru oiba kaithel seng Nambol kaithel Lamangdom ima kaithel Bishnupur bazar Ningthaukhong kaithel Moirang namkhai Moirang kaithel Kumbi kaithel Sagang bazar Ithai wapokpi yauna Bishnupur district ke tungan pham singda general strike asi sogotpa singna lambi thingba yauna tungan bukhongjang kaya sangsele general strike asina maram oiraga district asige maru oiba lambi ama oiripa tidim lambi da lining laishon emergency amadi essential service natana atopa passenger service tawba gari sing chanakhide inter village road chain ba gari sing su pulep lepkhe district asige manungda leiba lenga maru oiba loishang sing yauna bank amasung post office sing thong hangna khidre Housing Fawgi Oina District Asida Tokaning Daba Todo Sing Topuri Paulay Trade, District Police ke Maki de Gisu Tokaning Daba Todo Tokanaba, Akan Sing Tarang Lokapagi Mami Chow Tare. Kumbi AC Itai Wapok Pitage General Strike Asibu Sawat Pap Mui Amana High, JFD na Changse Liba Kongjang Kudimakta, Itai Wapok Pige Yam Sawat Kane, Kongjang Asi Aikui Yellow Furuk Asi Kanam Changsin Bakongjang Amane, NRC Tawduna Census Tawba Yaroi. IDP sing mayumda hanjin handana yumkok thibagi thabak hauba yaroi haina bhangna phongdokhe JFD na changthaliba kongjang khudimokta ithayobui da lebiriba mara pai khudimok amadi club naharon khudimok na mapung phana sagole aduna ngarang ahim nongjai gi changthaliba gre sai gasida obokui da lebiriba club khudimok amadi mara pai khudimok na mapung phana sokine haiduna akhoi gi obokui lebira parja khudimok bahut chilaga haijiri